Manipur Top Trending News na tungan-tungan reliable source sing dagi lakot jaraga matam-matam gi oiba maru oiba i-pausing pathokuna khanghanjari. Ahanbada sengmai tutorial singi ising pathokre sengmai tutorial gi ising pathokre lawbuk amasung nga gi farm sing irolungda laikhigatra mi painare juntaru Kaching district pauduna cheliba sengmai tutorial gi tutorial gi maril sokta sengmai bazar gi maning thangna lairiba aduga wabgai assembly constitution gi manung chaliba wabgai thingel laikai tutorial mamai haina khangna bomfamda tutorial asigi torwan gi ising pathokuna chenba hore tutorial asidagi pathokpa isingna pangsam bedam sing lokolda low pananaba horoklaba low sing tapna tapna thumjinba horokle karigumba turakliba nong asina hangdan leptana taraklabadi low pari kaya ama amasung ngayok farm sing ising nangduna ising nungda laikhigadra haiduna mi paiba oknare hairi amaromda tabada yamna thuk lawba paw ama nungsi jaramba pakhang lesabi ani wa chamthokna lakpada kanarpadagi thangna thinbada pakhang ama sikre ana nungsinanba pakhang amaga lesabi amagana hawjikna pakhang adusu atopa lesabi amaga nungsinabada natana lesabi adubu atopa pakhang amaga nungsinarba matung makoi ani na nungsinarambagi matangda chamthokna si haiduna unarga waribatai sanarpada nakal ani gi marga sanarpadagi thangna thinbada pakhang ama siri hairi Ago asing ngasi nungtil pung 2 minit yang khairom tabada Bisnugul district ki kabui Lamjao police station na koliba Sendra Manaki hinda thokibani hairi Laikidaba pakhang adugi maming Salai Thiam chahi kunga mathoi apopi TH Karuna Kawi Imphal Palace compound ki Siri Gobindasi road ki ni hairi Ago asi thokra matungda police na lokotpa case amaga mari lenana kana chainabada yaukibani haiba lesabi amaga pakhang amaga Lambol police station da sanjarak le hairi Police sanjar biba singna loitong bom pink chahi kun apoka laikidaba L nilamni kawi haina police tagi phangba paw ama hairi ago asigi matangda police na case ama lakot kibaga loinana ngasi numidang laikidaba salai thiamgi hakchang postmortem examination tawnubugi damak rims ki medical sangda puratuna tamkhre mahak sokpadagi kwaitheda laiba Asian hospital phokatuna laika nakhibani adubu tanbangam da laikidabni hairi ago asigi matangda police tagi makhatana phangba pawna haibada ngasi wa chamthoknagani haiduna lakhiba pakhang amasung mahaki hausik nungsinariba lesabi aduga loinana laki aduga lesabi adusu mahaka nungsinabaga pakhanga loinana lakminaki hairi nakal ani gi maikaida atopa mioi khara su loinarki hairi adum oinamak ngasi numidang phawdi case asiga mari leinana Nambol police station da tangjaraklaba pakhang amaga lesabi amaga gi wahang pahang tathadibana agu asi matangda chapchana khangba ngamdri aduga agu asi sinakiba thang su recover tawre maramasina laikidaba salai thiamda thangna thilibasi kanana no haiba chapchana evidence ka loinana khangba ngamdri hairi adubu atu matamda case asigi investigation tathaduna thodo asigi matangda chap chana khandoknaba honargani hairi Lingthoi nganbi hijamgi ni haiba saru machet amata oirabasu khangbi makai pangongna silaga aroiba mathong mangam pangtokloi July 3 May 3 2023 dagi tamthirba lal hautuna kansilakringai chahi adugi July 3 ta mayumdagi tuition chatkani haiduna tokibadagi ngasi fawbo mafam khangdana lairklibi sirabasu masagini haina maru saru machet ama fawba lengang kutuba ngamdana lakriba Togol ban pera tongbam laikai dagi Lingthoi nganbi hijam tahi taraga tare apopa S kuljitna mapung tahi ani mapung phabgi ningsing thoram pangthokda saruk yakiba Manipur imagi convener kulla mangang na hai luwang Lingthoi nganbi hijamgi mari mapung chap chana khangriba pawba democratic oiba kongjing sing changsin khigani pangong na mohut silaga maki mathong mangam pangthokloi ngasi sahi ani suro pawda sire haibasu masa putopu ngamdaba mahak amadi hijam Hemanjitpu hatada chenaba sing phare haikhrabasu miyamda achumba asengba khanghandana thabakai Manipur ingtapa puraknaba wari kyarak sanarbasu makoi anigi langla langjin chapchana khangdi phawdi ingtapa porpa ngamkhiroi laikidre haibasu mahakna setliba firol nataga mahagi saru haktang oirbasu mahakpu halpa ngairi imung manunggi miyosingda lengang sinaduna mathau mangam pangthokliba phawba ningsing numit natrana mahakini haiba thorom pangthokloi lepak miyamnasu mari makhong khangnaba honabada mating pangbiu haiki Leipak simlakpada kuki jogi MLA amata yawba yaroi haikiba kuki NP gi wafamda BJP gi lusingbasinga karimata phongdokpa ngamkidre Churachandpur gi district headquarter da administrative center oiriba kuki tribe singi apex body ama oiriba kuki NP Manipur gi general secretary Haiko House Gangtena ngarang thokiba office memorandum amada Manipur da anauba popular government ama semlakpada kuki jogi MLA amatana saruk yaba yaroi haina phongdokkibagi matangda BJP Manipur Pradesh gi state President yauna party ki lusingba aniga kunna lusingba ohumna wafum amata phongdo haiba yakite kuki NP Manipur na ngarang pangthokiba wafum asigi matangda kari leibagi haina ngasi nitaipa chukhekta leiba thambal sanglenda pangthokiba Dr. Shyama Prasad Mukherjee gi chahi chama kunga manga subu mampok kumon thoromda saruk yakibi BJP Manipur Pradesh ki President A Sadada Pawmi singha hangba wahangda mahangna karimata phongdo yakide hiram asigi matangda mahaki maikaidagi comment amata piroi haiki
ꯑꯃꯔꯣꯝꯗ ꯅꯨꯡꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗꯒꯤ ꯀꯥꯔꯛꯇꯨꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯤꯜꯁ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯗꯤꯒꯨꯡꯂꯨꯡ ꯒꯥꯡꯃꯩꯅꯁꯨ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯁꯤꯁꯇꯦꯝꯒꯤ ꯂꯩꯉꯥꯛꯂꯣꯟꯗꯗꯤ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯋꯥꯔꯦꯞꯁꯤꯡ ꯂꯧꯒꯗꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯄꯥꯔꯇꯤꯒꯤ ꯋꯥꯀꯔ ꯑꯣꯏꯖꯕ ꯈꯛꯇꯅꯤ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯒꯅꯤ, ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯀꯣꯛꯀꯤ ꯂꯥꯏꯅꯥ ꯂꯩꯕ ꯑꯅꯤꯈꯛ ꯌꯥꯎꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁꯀꯤ ꯀꯃꯤꯇꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯦꯁ꯭ꯋꯔ ꯒꯣꯁ꯭ꯋꯥꯃꯤꯅ ꯃꯔꯥꯜ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯅ ꯂꯩꯉꯥꯛ ꯄꯥꯏꯗꯕꯒꯤ ꯀꯣꯏꯆꯦꯜ ꯆꯦꯜꯂꯒ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯕꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯁꯤ ꯁꯣꯁꯤꯌꯣꯄꯦꯊꯤꯛꯅꯤ, ꯃꯔꯝꯗꯤ ꯃꯅꯤꯄꯨꯔ ꯃꯤꯑꯣꯏ 250 ꯍꯦꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 30 ꯍꯦꯟꯅ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ 50,000ꯒꯤ ꯃꯊꯛꯇ ꯃꯌꯨꯝꯗ ꯐꯪꯗꯅ ꯂꯩꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯤꯕꯁꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕꯒꯤꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ꯫ ꯃꯄꯥꯟ ꯂꯩꯕꯥꯛꯇꯗꯤ ꯃꯍꯥꯛꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯠꯂꯤ, ꯂꯩꯕꯥꯛ ꯑꯃꯗ 6-7 ꯆꯠꯄꯁꯨ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯃꯔꯝꯗꯝ ꯑꯣꯏꯔꯤꯕ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯁꯤ ꯁꯣꯁꯤꯌꯣꯄꯦꯊꯤꯛꯅꯤ ꯂꯧꯏ ꯍꯥꯏ꯫ ꯁꯨꯗ ꯂꯩꯔꯤꯕꯁꯤꯡꯅ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯕꯗꯤ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕꯁꯨ ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯔꯤꯕꯒꯦ ꯍꯪꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯍꯜꯂꯒꯅꯤ ꯍꯥꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ 2 ꯍꯦꯟꯗꯣꯔꯛꯂꯦ꯫ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯀꯗꯥꯏꯗ ꯍꯟꯈ꯭ꯔꯕꯒꯦ ꯍꯪꯈꯤ꯫ ꯖꯨꯂꯥꯏ 3, ꯖꯅꯋꯥꯔꯤ 10, 2024ꯗ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 4ꯒꯤ ꯌꯨꯝ ꯑꯃꯃꯝ ꯁꯥꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯁꯥꯕꯤꯈꯤꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯏꯄꯨꯔꯣꯏꯕꯅ ꯍꯤꯡꯂꯤꯉꯩꯗ ꯌꯨꯝ ꯁꯥꯅꯕꯒꯤꯗꯃꯛ ꯊꯥꯈꯤꯕ ꯍꯥꯎꯁꯤꯡ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯇ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯄꯤꯔꯛꯄꯗ GPSCꯒꯤ ꯄ꯭ꯔꯙꯥꯟꯅ ꯑꯩꯈꯣꯏꯅ ꯐꯪꯕ ꯌꯥꯔꯣꯏ, ꯗꯕ꯭ꯂꯤꯡ ꯆꯠꯄꯅꯤ ꯍꯥꯏꯅ ꯂꯧꯕꯤꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯟ ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗ ꯁꯥꯕꯤꯈꯤꯕ ꯌꯨꯝ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯙꯥꯟꯅ ꯍꯥꯏꯔꯤꯕ PMAYꯒꯤ ꯁꯦꯟꯐꯝꯅ ꯁꯥꯕꯤꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗු ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯑꯦꯟ ꯕꯤꯔꯦꯟꯅ ꯈꯪꯍꯟꯕꯤꯔꯛꯎ ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯂꯣꯟ ꯑꯁꯤꯒꯤ ꯁꯦꯟꯐꯝ ꯄꯤꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯀꯥꯎꯟꯠ ꯅꯝꯕꯔ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯕु ꯃꯇꯨꯡꯗ ꯁꯦꯜ ꯄꯤꯔꯛꯇ꯭ꯔꯤꯉꯩꯗ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯅꯤ, ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯨꯝ ꯁꯥꯕꯤꯈꯤꯕꯅꯤ꯫ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯝꯗꯥꯏꯗ ꯍꯥꯎꯁꯤꯡ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯑꯦꯀꯥꯎꯟꯠꯇ ꯆꯪꯂꯛꯄ ꯍꯧꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯁꯦꯟꯐꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯙꯥꯟ ꯂꯧꯈꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯎ꯫ ꯍꯧꯖꯤꯛ ꯂꯣꯟ ꯑꯁꯤꯒꯤ ꯁꯦꯀꯦꯟꯗ ꯐꯦꯖꯀꯤ ꯁꯦꯟꯐꯝꯁꯨ ꯑꯦꯀꯥꯎꯟꯠꯇ ꯍꯥꯞꯄꯤꯔꯛꯂꯦ, ꯁꯦꯟꯐꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯔꯣꯏ, ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯙꯥꯟꯅ ꯍꯥꯏꯔꯛꯂꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔ ꯇꯣꯞ ꯇ꯭ꯔꯦꯟꯗꯤꯡ ꯅ꯭ꯌꯨꯁꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ, ꯑꯃꯗꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯖꯔꯤ꯫